Akasbani Imphal Ngangbam Nganthoi na pau pajari ahanbada maru oiba pau Kendra road transport amasung highways mantri Nitin Gadkari nangarang Imphal Jiribam lambigi makru thong yauna project mari sangakre taranithoi gi na jatra hunkhre Manipur da haukiba pung kunmari da covid na naba mioi chawnga marifudara naba phakhibaga loinana naba phagalakpagi sangsa da marifunipan dasmik taret mapan oire amasung Pradhan Mantri Narendra Modi na ngasi Manipur yauna awang nungpuk rajya singgi Mukhya Mantri singa COVID-19 gi matang da wari sanagani Sarkar की फैसिलिटी सिंग द सही तरह निपान की मथा की मियोई सिंग द कोविड-19 की वैक्सीन लेम न कापगी कैंपेन लेवैक्सीन बथोंग बद सथरिबना नहा ओइरिबा सिंग न वैक्सीन असि कापथोंनबा अमदी अतै मियोई सिंग वैक्सीन कापदा सुमतेंग पांगबिना बाहाइजरी कोविड की अकीबा लैरिबना मियामना सेक्शन बवाटपगी थवंग सिंग तोकपिदुना यारिबा मखै युमदगी सथोक्तना लैबियु तंगाई फदना सथोक्लबदी फेस मास्क उपियु फुट तरु की सोशल डिस्टेंसिंग थंबियु माइमिट अमदी खुसा तोइना हमदोक्तुना तरु तनाना थंबियु कोविड का मरी लेनबा इपाउ सिंग अमदी मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 ने अदुगा राज्यगी हेल्पलाइन नंबर ना 0385241168 अमसुंग 180034538118 ने कोविड-19 दगी ngakthoknaba tangai phadaba sana kanglon sing ngakna satpinaba Manipuri filmmaker Thokchom Thoyangbam Maitaina appeal tawraduna hai Mayambu Thokchom Thoyangbam Maitaina khurumjari nungsijaraba ireisa sing tamthiraba COVID-19 laichettagi kanjanabagi damak aikhoi amuk hanna section bagi phirep longminarasi COVID ki vaccine soidana kapthokpiu face mask soidana upiu mi amaga gi marakta phut taruk lapna leibiu hand sanitizer sijannabiu hand wash natraga sapon sijanaduna khut sa sengna hambiu laichat asidagi ngakthoknaba laingakna piba matamgi tangai phadaba chatna kanglon sing aikhoi khudingmakna ngakna chatminasi section ba haibasina laichat asi changhandanabagi khwaidagi pharaba pambaini mayambu amukka hanna khurumjari Hauzik mapung oiba pau Kendra road transport amasung highways mantri Nitin Gadkari nangarang Imphal da punna lupa koti lising mari chama nipunipan gi project mari sangakre aduga taranithoi gi na jatra hunkhre Imphal gi city convention center da pangthokpa thoramadu da Sri Gadkari na hai Manipur da tongan ba saukha thorang gi project sing makhata na paikhatna bagi damak lupa koti lising manga gi senpham kaithoktu na thamle masigi detail project report DPR tha taru ki manung da sembal loisilagani project sing asigi thabak suba sahi amagi manung da haunana ba honari Bharat Mala Phase 2 gi makhada rajya sigi national highway sing hena pakthok sauthokna semgatna ba honari mahangna hai rajya sigi sel thum amasung khunai gi saktam sada sama honghanba ngamna ba kendra sarkar na arepa leitana honari tungda Sri Nitin Gadkari na helicopter tongduna satlaga Imphal Jiribam lambi gi makru thong sangakhi ngarang jatra honkiba project taranithoi dugi manungda lupa koti sahum humbudrama pansangadaba Imphal Kohima lambi gi Tafau Kuki dagi daily session phawagi len mari gi lambi lupa koti sani humbudrani panchang na paikhatpa Imphal More lambi gi khudeng thabi amasung loksauda More phawagi kilometer 38 sangwa lambi pakthokpa lupa koti sama humphuma pansangadaba Imphal Kohima lambi gi daily dagi kurau pokpi session phawagi len mari gi lambi semjinba amasung lupa koti sama malphudra manga sang na paikhatkadaba Imphal Jiribam lambi gi Kaithelman bidagi Kotlen phawagi kilometer 33 sangwa len ani gi lambi yauri Manipur da haukiba pung kunmari da mioi chanipan marifudara nauna COVID-19 positive oikhi masi tharaga hauzik apunba positive case ki masing lising humbudra nipan chatru kunmathoi sure positive oibagi sangsa da 38.3 mari ni ngarang mioi 15 na laina asina leikhide hauzik phawbada laichat asidagi leikhidaba punba masing lising amachani marifutare sure raijagi haksel bibak ngarang thokpa cherolamada hai punna mioi lising taruk changma kunmathoi test tawbagi manungda mioi chanipan marifudara positive oikhibani ngarang mioi changma marifudara naba phagalakpadagi apunba naba phagalakhiba masing lising humphuma panchanipan tara mari sure naba phagalakpagi sangsa da marifunipan dasmik taret mapan oiri hauzik active case lising taret changma kun leiri paugi marakta na tenba break ama
World Population Day lisingani kunmathoi gi maru oiba pandam singdi Maromdom lepchaba ngamba imung amadi leibak ama oinabagidamag awaba taraba matam asidasu family planning gi khudung chaba fanghanba haibasi yamna maru oi. Haksang de sokhandaba loinana yamna laiba family planning gi pambai singdi Temporary method ta oral contraceptive pill chaba condom seasonaba IUCD hapa amadi contraceptive injection kapa permanent method na nupigina tubectomy nupadana vasectomy hairiba pambai sing asigi akupa marol gi damag isagi anakpada leiba health center sing da tanabiu Paujenjeriba Family Planning Division National Health Mission Manipur tabiriba pawase akasbani Imphal dagini Pradhan Mantri Narendra Modi nangasi Manipur, Assam, Nagaland, Tripura, Sikkim, Meghalaya, Arunachal Pradesh amasung Mizoram gi Mukhya Mantri singa video conferencing gi khuthang da wari sanagani Pradhan Mantri na awang nongpok lamdam da hauzik oiriba COVID-19 gi phibam gi matang da Mukhya Mantri singa kupna khanagani Pradhan Mantri gi thorang asi lebak asida COVID laichat laksinaba honariba thorang singi saruk amani Tokyo Olympic ta saruk yagadaba Bharat ki sanaroi singa Pradhan Mantri Narendra Modi ga ngasi video conferencing gi khuthang da wari sanagani Sri Modi na games asida saruk yagadoriba sanaroi singi sem sariba sing yangsingani sanaroi sing asina medal kaya lauduna Bharat ki mingchat puraknaba honabada thawai haksang yauna honanaba Pradhan Mantri na sanaroi sing bu pungning thaugatkani Tharamadu da Youth Affairs and Sports Mantri Anurag Thakur Youth Affairs and Sports Rajya Mantri Nisit Pramanik amasung Ain Mantri Kiren Rijiju saruk yagani Bharat ki mahut sinduna saruk yagadoriba Manipur gi boxer MC Mary Kom yauna athlete sing so Pradhan Mantri ge interaction tawba adu da saruk yagani Manipur gi sanaroi sing bu pungning thaugaladuna Rajya gi Youth Affairs amasung Sports ki Director T Fulen Mitai na hai Honorable Prime Minister na Hawaii Yogi na Fair and People Encourage to Europe dan juga tentang na Pakistan manung amati di China Pakistan pun ona hampat di na tunggu kalau di sana lagi semua not Pakistan en sana ninga ki American hai bagi ada lagi I think club tadi tu Manipur on behalf of the government of Manipur I can from and given to Imphal da ngasi phungwa pause singi maruiba pausingi damak hauzik Wahengbam Washington leire Washington Thagachi Nganthoi Kendra gi Road Transport amasung Highways Mantri Nitin Gadkari na Manipur gi National Highway Project mari sanga khiba aduga taran thoi gi na jatra hun khibagi pau ngasi gi pau che singi maruiba pau oiri pau asiga loina na Sri Gadkari na phongdok khiba tongan bo wafam singsu pau che singda headline tawduna phongli pongna phamda Assam phauba lambi phan ba haibasi mahaki wasakni haiba mantri gi wafam naharol gi thogdangda Manipur Bharat ki khwaidagi khongjel yang na chawkhatpa state oihanaba center na honagani irei pakta laibak ama chawkhal hanbada afaba lusingba mathau tai Ichel Express ta India laingak na awang nongpok lamdambu chawkhal hanaba akhanaba miyang thamli haiba mantri gi wafam singasi headline tawduna phongli sana laipakta na paikhaliba project singi khongjel peningai oide huyelan pauda anauba project singi lupak crore Lising tara satruk humbudra mathoi sanction tauragani haiba Sri Gadkari gi wafam sing headline da phongli Manipur da pung kunmari da COVID ki anuba case sanipal marphudra thengna khiba positive oiba mioi tara manga lekhidaba duga anaba changma marphudra naba paduna discharge tawkhibagi pausu pause kharada headline tauri kharagina ahanba lamai da phongnari Pradhan Mantri Narendra Modi na ngasi video conferencing gi kuthangda awang nongpok rajya singi Mukhya Mantri singa COVID-19 gi phibam yangsingani haiba pausu Ichel Express ki ani suba headline pau oiri pawasi atai pause kharagina ahan balamai da phongnari pause singa ahan balamai da phongnari ba tai panbai aba pau kharadi Androda ki home festival pangthokre Chenapati district na vaccine kapada chang khwaidi nemba district oire Bishnupur police na drug thagat kre haibna singba panbayai Nganthoi Thagatsari Washington loisilakpada COVID-19 dagi ngakthoknaba face mask uppa phut taruk lapna na leiba khusa amadi mai mi tarutana na thamba haiba asamba thawong ahum asinga ngna satpinaba amuk hananing singjari aroibada maruiba pau amuk hana Kendra gi Road Transport amasung Highways Mantri Nitin Gadkari na ngarang Imphal Jiribam lambi gi makru thong yauna project mari sanga khre tarani thoi gi na jatra hun khre Manipur da haukiba pung kunmari da COVID na naba mioi chonga malphudara naba phakhibaga loina na
नाबा फगलपगी सांगसा द मणिपुर 9.8 ओइरे अमसुंग प्रधानमंत्री नरेंद्र मोदी नंगसी मणिपुर याउना अवांग नोंगपोक राज्य सिंगी मुख्यमंत्री सिंगा कोविड-19 की मतंग द वरी सानगनी पाउ लोइजरे।